आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau numit kharani leptana nongchuraraba tungda ngasi Manipur tampakta nungsa saduna nongchuba lepkhibadagi miyamgi punsi khajitang safare Akashvani gi pau social media da anoba pandup ama muglan thokle Assam gi Mukhyamantri Himanta Biswa Sarma na hairi rajya dugi sing chauna khwaidagi sathina sokhalaba mafam singda jinja ki polam singi awat pa leite amasung Environment molakpagi saitheng hanthanaba amasung pumko kokhanaba National Human Rights Commission na Kendra amasung Rajya Sarkar singda advisory thakre Numit kharani leptana nongchuraraba tungda ngasi Manipur tampakta nungsa saduna nongchuba lepkhibadagi miyamgi punsi khajitang safare adum oinamak haukiba matam khara sida nong leptana subadagi Manipur gi mafam kayada miyamna hujiksu khudongchadaba kaya mayoknari tampaki maruoiba turel singi imai khudongthiba thaki mathakta seli Imphal gi maruoiba turel sing Nambul Imphal Iril amasung Kongba turel gi imai hujiksu khudongthiba thakta seli Iram nala matik sana leitaba maramna Imphal amasung Greater Imphal area amadi tampaki atai jila kharada akutpa mafam sing ising thumjille Senapati jila da su barak turel amasung mafam aduda senba turel singi imai wangli Ekhoigi Senapati Paumi e hekhini na hai jila asigi manung hanjinba mafam singda singning khaiba amasung lambi namthakibagi pau phangi tadubi meya da sungarang singning khaibagi pau phangi None amasung Tamenglong jila da nong asina maram oiduna miyamgi mahusagi punsida sauna khudongchadaba mayokna halle Ekhoigi Paumi agui kamaina hai mafam aduda senba turel singi imai hujiksu khudongthiba thaki mathakta seli mafam kayada singning khaibadagi gari sathok sasinda khudongchadaba mayoknare khul amaga fawba lambi kaya singning khaibana maram oiduna sathok sasinda sauna panba thokli Imphal Jiribam lambi gi mafam kayada singning khaibagi thodok thokli adum oinamak National Highway semjiliba company na khuda ki oina sengdoktuna lambi sathok sasinda panba thoktanaba honari Churachandpur jila da sunong na maram oiduna miyamgi mahusagi punsida sauna panba thokli mafam kayada ising thumjinduna amangata thokle jila aduda senba khuga turel amasung khuga damgi isingi imai khudong thiningai oiba mawngda hengalakli jila adugi mafam kharada landslide thokpagi pausu phangi Jiribam jila da su mafam kaya ising thumjinduna miyamna sauna khudongchadaba mayoknari mafam aduda seliba maruiba turel baraki phibam khudong thiningai oiri Marak asida Sandel jila da din nongchubagi sang nemli hairi mafam asida senba maruiba turel sakpi karongi imai nemna leiri haukiba matam khara asida nong leptana chuba asina thokhaningdaba thodok sing thorokpa matamda sarkarna thengnanaba thorang tawduna lei hairi Mukhyamantri na hai mari lenaba bibhag singda tangai fadana sangba polam sing piba haukre Kendra gi Rural Development amasung Steel gi Rajya Mantri Sri Fagan Singh Kulastena ngarang aspirational jila Sandel da satuna mafam adugi official sing amadi lusingba singa wari sanakre Sandel DC complex ki mini conference hall da pangthokpa mifam aduda mantri na hai Sandel jila bu saukhatpa amadi wata padaba jila ama oinaba thorang kaya paikhatli masida natana miyam gi tangai fadaba sing phanghanaba su honari mifam aduda saruk yakhiba miyamna pukhalakhiba wafam sing yengsingani haikhi Liwa Khulenda leiba Maha Area Producer Cooperative Society Limited su Mantri na yengsinki. Thormadu da Mantri na Center du da phangba makhal makhagi sinjaki pothok sing yengki amasung jila amadi Rajya sibu saukhathanaba longmi singna lawriba thodang bu thagatki. Mantri na mahiroi singda short term training gi certificate su yenthokhi. Manipur da ngasi ayuk phawbada punna COVID vaccine dose lakh 19,900 samri sumna mapan kapkhre. Masigi manungda dose lakh 15,900 na ahanba dose amasung lakh 19,900 ani suba dose ni precaution dose 19,900 su kapkhre Akashvani gi paw asi social media da anoba pandup ama muglan thokle Akashvani gi Twitter handle @AIR News Alert social media platform da follower lakh 30 yaure Bharat ki official broadcast asibu miyamna thajariba si cyberspace da masibu pamnarakliba asida mami tare Akashvani na piba asengba chapsaba amasung misang mikhai naidaba pawbu Twitter seasonariba sing mapung oina naha oiriba bharam sa singni yamna pamnarakli
ऑल इंडिया रेडियो न्यूज़ की प्रिंसिपल डायरेक्टर जनरल NB रेड्डीना AIR की पाउदा थाजब थंबीबगीदमक थौरम तारिबसिंगबु थागतली मांगना हाई मसी पुनः थबक तौमिनबा अमसुंग मियाम मरक्ता आकाशवाणी की पाउबु असेंगबनी हाइना थाजबीबगी मसक अदुनी आकाशवाणी की न्यूज़ सर्विसेस डिवीजन ना भारत की लोन 73 अमसुंग मिरैबा की लोन 12 पाउ संदोकली लिसिंग अमा 1953 लिंखतखिबा आकाशवाणी असि मालेमगी ख्वाइदगी चाउबा रेडियो नेटवर्क ने रेडियो तारिबा मिगी मसिंग हेग यारिबा मखै हेंगरहनबा ngamnaba AIR न्यूज़ ना साइबर स्पेस ता संगदुना सोशल मीडिया प्लेटफॉर्म चाउना सिजनबा हौरकपनी ताबीरिबा पाव से आकाशवाणी इम्फाल दगिनी आसाम की मुख्यमंत्री हिमंत बिस्वा शर्मा हाइरी राज्यदुगी इसिंग चाउना ख्वाइदगी साथीना सोखलबा मफमसिंगदा चिंजाकी पोलमसिंगी अवाटपा लेते गुवाहाटीदा मंत्रिमंडल की मिफम लोइरबा तुंगदा पाउमीसिंगदा वा ngangbada mahangna miyamda mipaibidanaba appeal tawki mangna hai hojai dima hasaw amsung barak tampa ki apunba phibam yengsinaba mantri taruk thakre मुख्यमंत्री ना हाई ngarang dima hasaw jila da Indian Air Force na sana thangnaba polamsing nongtaktagi thadaki amasung asisu jila asida Indian Air Force na sana thangnaba polamsing pugani मुख्यमंत्री ना हाई लमदिंग अमसुंग जातिंगा की मरक्ता अमुहना लंबी फाउनरे मांगना हाई लाखलिबा नुमित 10 एसिदा बराक तंपाक्ता थोरकपा यादना लैरिबा मियोइसिंग होंदोकनबा सिलचर अमसुंग गुवाहाटी की मरक्ता फ्लाई बिग एयर सर्विस ऑपरेट तौगनी टिकेट ममलना लुपा 3,000 नि टिकेट ममल की अहेनबा सेनफम असम सरकार न पुगनी एनवायरनमेंट मोलकपगी सैथेंग हंथनबा अमसुंग पुंको कोखनबा अमसुंग मियोइबगी हक मांगहंदनबा नेशनल ह्यूमन राइट्स कमीशन केंद्र अमसुंग राज्य सरकार सिंग एडवाइजरी थाखरे नुंगसित अमसुंग इसिंग मोटपा अमदि मियोइबगी तंगाई फदबा हक ngakpada mahusagi kal kahenbana singbada akhang haisingna yengsinदुना तानरबा मतुंगदा कमीशन एडवाइजरी असि थोखिबनी एडवाइजरी अदु थोकलदुना नेशनल ह्यूमन राइट्स कमीशन हाई एनवायरनमेंट ngak सेनबगी ख्वाइदगी फबा आइन अमसुंग थौसिल लेरबसु भारत नुंगसित अमसुंग इसिंग मोटपा अमदि मियोइबगी तंगाई फदबा हक फंगहनबा होनबदा mahusagi खल काहेलकपगी खुदोंचादबा मायोकनरी केंद्र की लॉ अमसुंग जस्टिस की राज्य मंत्री प्रोफेसर SP सिंह बागेलना ngarang मेघालय स्टेट लीगल सर्विस की मियोइसिंग वरी सानखरे मेघालय खोंसत लेरिबा मंत्रीना पाउमीसिंग उनबदा हाई राज्य दुदा केंद्र सरकार की एफथौरंगी स्कीम सिंग निंथिना पाइखलिब्रा हाइबदु यंगसिनबा महक लाकपनी माकी मंत्रालय अमसुंग अतै डिपार्टमेंट सिंगना पाइखलिबा स्कीम सिंग अमसुंग अतै थबक सिंग तसेंगना पाइखलिब्रा हाइबदु सु यंगसिनगनी मांगना हाई केंद्र न इंफ्रास्ट्रक्चर सेमगनबा अखनबा पोक्सो कोर्ट मंगा सागलिबा दुगिदमक लुपा कोटी 7 हेना काइथोकले केंद्र की रूरल डेवलपमेंट अमसुंग पंचायती राज मंत्री गिरिराज सिंह नंगरांग मेघालय की उमियामदा लेबा ICAR कॉम्प्लेक्स फॉर नॉर्थ ईस्टर्न रीजन यंगसिनख्रे मफमदुदा वांगांगबदा श्री गिरिराज सिंह हाई लेबाग सिदा मिसिंग का हेन हेंगेलपसिना लाकदौरिबा सही सिंगदा चिंजा के अवाटपा लेहंदबा हाइबसी अचौब सिंगनबा अमा ओइगदौरी मांगना मफमदुदा तिलिबा मियामदा लेबाग सिदा ग्रीन रिवोल्यूशन लौरिबा थौदांग पनखी अमसुंग रिभोई जिला गुंबा एस्पिरेशनल डिस्ट्रिक्ट संगतपदा असुंब खोंजंग संगसिनबा हाइबसी तंगाई फदे हाइखी प्रधानमंत्री नरेंद्र मोदी नंगरांग वर्चुअल ओइना कंबोडिया की प्रधानमंत्री समदेक अक्का मोहा सेनापदै टेको हुसैनगा वरी सानखरे लुसिंगबा अनिना ललोलितिक अमसुंग सेल थादबा ह्यूमन रिसोर्स संगतपा ngakсel amasung security connectivity covid laichat matung da sel thum gi phibam phagarhanna ba honaba amasung lebak ani gi miyam marakta amaga leina ba mari hengarhan ba yauna hiram kaya muk paksana khanakhi lebak ani na tengbang pina bagi hauzik ori ba phibam da lusing ba ani na pen ba phongtokhi aroi bada maroi ba paw amok numit kharani leptana nong chururaba tungda ngasi manipur tampakta nungsa saduna nong chuba lepkhibadagi miyam gi punsi khajiktang safare आकाशवाणी की पाव सोशल मीडिया दा अनोब पंदुब अममुक लांथोकले आसाम की मुख्यमंत्री हिमंत बिस्वा शर्मा हाइरी राज्य दुगी सिंग चाउन ख्वाइदगी साथीना सोखलब मफम सिंगदा चिंजा की पोलम सिंग अवाटपा लेते अमसुंग एनवायरनमेंट मोलकपगी सैथेंग हंथनबा अमसुंग पुंको कोखनबा नेशनल ह्यूमन राइट्स कमीशन ना केंद्र अमसुंग राज्य सरकार सिंग एडवाइजरी थाखरे पाउलोइजरे